इमागी चखुमना मयामबु खुरुमजरी फ्रेंड ngasidi khoi salak sembagi recipe ni aigise salak se karamna haungna chadage haibado ko adomsu khangbirambasu yai ado aigi niyom sida adomsu amuktang try tawraga yengbiyu yam haubani masigi salak se ado hauji karamna semdage haibado yengminarasi salak chabasi sabodi da yamna kanaba potni yamna hauraba salak asi karamna semano haibado hauji makhatana yengminarasi o singje hana jamthokpiyo ado aina hauji hawaya sangbije lawjere ko hawaya sangbije khoi sabodi da chabada yamna phaba poni adum fresh oina chabada haubani kasu thodokpa khaba senba kasumta leite mangonda hawaya sangbisi chaba matamda heart phahale sugar level control lehale anaba singna chabada phai tilau chabada skin phaja hali saru sarang naba phahali mapangan kalhali apomba phanbada mateng pangi maram aduna friend mayam tilauji adum fresh oina salakta marang kaina hapaga sabiyu yamna hauju hauba potni khamel asinba ji koi chaba matamda sugar level control tawbada mateng pangi amadi masi chabasina skin gi problem lakadabadagi ngakthokpa ngami gajar chabasina mid amadi heart skin phanba ngami phagatpada mateng pangi salak sida thum khara thakani thumji aigije black salt ni adomgi maphamda available oiba white salt orabasu ya adum hapiyu phabadi black salt na heli black salt chabasina blood pressure amadi diabetes control thamada mateng pangi chaba tumhalli duga champra ama laujare champra je tangkhai khaidokjare ko aduga masi magi manungda yauriba maruje laukthokpiyu ko ado champra chabase yam kanai khoi chaba tumhali immunity system phagatpada mateng pangi ko adomna champra je soidana salak sida khara sumjalaga sumaina hapiyu ado mahausu yamna henbani adomna amutang try tawra yengbirakanda ko khangani kyamuk yamna aina haibase chumbage amadi haubage haibadu adumju soidana utang try tawra yengbiu ko aina thomje ngasa hapkibado kitang magi taoya dadana ko yam tagidre aduna amukso hapchinjare okadaba sang ko namgadaba sang haitare salaksigi aduga thabi chabasina isabodi da yamna pahali thabina isabodi mayeng tahanbada mateng pangi amadi detox tawbada mateng pangi maram aduna nungti numit khudingi thabisi chang naina chabiyu adom su soidana aigi niyom seda sala si semduna charaga yengbiu yam haubani adomna aigi video se kitang phai kanai khalagadi aigi channel ase subscribe tawbiu bell icon du su nambiramu mathangi notification yam first oina laknaba comment su pibirao adom na aigi video chengbi bagi tamakta adom bu thagat sari thank you